Machagi wahida gyan tadrabi mitsnado Liza da onsilaga hanglei Liza sanana loli sina karino Liza ngayakti khumpam khangda leirambadai machina chingna kini khanda wadu sengdokna bahonaraklami kaide karno deche tan chana auto malak padai ne mati matongakpa aduda aina karni na haizinba aduini oidaba wa khara du ngang thoklubaga milogi khongjel do hene yang khalaklami nate kaiso karni raselgi mari duda amung isoi soina batare khaladuna laizana sana chachane nangi sara wana ba chak thibirage lao changasi lao maramok pani themboy kei boy tawna laisa do raselgi makut samlaga imung da pusinkre mitsna su ka hina khanjiludre tawrang mi ba thabak to maduda hina mai onsinkre numidangi cha isin toklaba tungni nupa mari khak leiba yum ado ichik chiklabani pungsu pangtheng theng banatabana tumning basu poktri tawfam amasu khangdrabani matom ta kaduda ngayak tang oirabasu khanaduna laknaduna laizabu sawallaga mana tumin nokpagi nungai baduso hojikti mangkhre laizana yum silaitabadagi hena chikpa haido oihorabani tawfam khangdraduna magi balcony leiba domda thoraklanga ugi saukri ama leiba aduda phamthai ngayak tumin manglaga lei adumna leiringe makhuta paiba phone do ring khinglakpada masadu khajik lenglaga kanano yengli phirepagi oiduna leirami kedore asomdagi phirepana kaidore dune aina nangonda hangena phone torisi kaidore habano ba noigisina kaino kai matangino tamna leikraba nangonda kanana kari tamsilage tamsilakpa tamsilaktabe wana tini nangna lusiga sauni haisa chumbraba ai su hana khangde lusina hapet palakpani magi wari da dine aina lan mangak ta oiramni kaisu kaide ai wari da su aina lan batum tajarage pharoi dori ani makne pang tinglaga warak tradi yaroi amana henbra hende amani hele matik amana mu hen doi do honale taning dre thamu mahasoi nang nau dorok pa wa ma ke azugo charoi se ai ngas ai khangabani mut ka puchai cha heleba mai wari hau dorok te oiradine nang so engonda phone torano mana hena chaksile ine phone ba haibirasu yadene mating pangbi haiwani da nadom tarak tarak unglaga leiram doido natawo mo oina yingba nungaitene thaina aina chabada allergic oikiba aina pamdaba ensang do amuk putholaga pizage khalaklano pamna chajaram ben sang do pamdaba na masing hinjile masak mato onthoktuna pizana mohonaragluso aina duda mitaga da balaiti pakhang thamoi asetpa madu madina tauna su like tori kedoroni fangloi da potta koidam tanaraga adui sarok fangdo bada mai onsin mana fai phangni fangloi ni ngai su tawdana ba as ai su wakhalam la e sidi thamage maril ta tingi ge roi bagi phirep bagi wadada neksu phagi oina hairaklami amurak anirak ting bana kanaroi ko nongmada tare lak tingo maduda positive response phangadi hayeng ngairon khudak ti magi mama oyelo laiwani lausalo aroibadadi mahanoina phirepada taksillamlaga koldo thamnakre phana kuirabani adumna phamaklibado adubo waba tumningba kawbadudi faurakpasu leikidre oina dum wakhaldo itaw tawre sum khalambadagi laizagi number duda call toksili laize hek pairakte tawrido ma adubu ma pairaktabusu tawde call talamnaida paikhalaktina kanano nakong maya da thamlamba nikki phone do khra thangdoklaga number do da amuksu yingli laizagi wahai do da nokningrura male nokmi tawraga aine number delete tawkhraba aigi number ga khangamdrise laiza mi ko khra tumin leibaga pendaba singdo pena phongdo horagi matagum kangaklami nangna phone se thuai biba natro khara kai basida hina sum henjinkhre display da musalak pasiso sum pak thokre call torok pasu kanana udre nang di pelo na yad higalaga suno pina no nang ai bu nangi phone thogai gi brane ai ngonda ga banna pisala kanu ko singo kai hair kanu mi gi phone thogai biraga kausana basu haini nang de
ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯉꯦ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯣꯏꯗ ꯂꯩꯔꯤꯉꯩ ꯇꯦꯔꯦꯁ ꯃꯊꯛꯇ ꯑꯩꯕꯨ ꯈꯪꯍꯜꯂꯒ ꯈꯨꯠꯇꯒꯤ ꯐꯣꯟ ꯅꯥꯟꯊꯍꯟꯈꯤꯕꯗꯣ ꯑꯗꯨ ꯅꯪꯅ ꯊꯨꯒꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯅꯤꯛꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ ꯀꯥꯎꯗ꯭ꯔꯤ ꯃꯥꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯌꯦꯡꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯒꯨꯝꯗꯅ ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯣꯛꯂꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯉꯥꯡ ꯃꯇꯧꯗꯨꯗ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯂꯁꯨ ꯃꯥꯏꯊꯣꯡꯗ ꯈꯛꯅꯤ ꯈꯣꯟꯖꯦꯜ ꯊꯣꯛꯍꯟꯗ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯊꯣꯛꯇꯦ ꯂꯥꯏꯖꯅ ꯁꯥꯎꯔꯤꯗꯣ ꯊꯦꯝꯕꯁꯨ ꯇꯧꯗꯦ ꯍꯦꯟꯅꯗꯨ ꯃꯩꯆꯥꯛ ꯍꯥꯞꯂꯤꯕ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯗꯕ ꯐꯣꯟꯗꯨꯗꯤ ꯌꯣꯠ ꯀꯧꯇꯥ ꯈꯣꯝꯕ ꯂꯥꯛꯄ ꯚꯌꯥꯗ ꯄꯤꯊꯣꯛꯈ꯭ꯔꯣ ꯂꯨꯄꯥ 2ꯔ 5ꯗꯔꯁꯨ ꯂꯧꯅꯤ ꯄꯩꯁꯥꯗꯨꯅ ꯃꯤꯊꯥꯏ ꯑꯃꯨꯛ ꯆꯥꯊꯣꯛ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯂꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯕꯒꯤꯔꯣ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯂꯒ ꯈꯥꯏꯔꯛꯏꯁꯦ ꯅꯪꯅ ꯈꯥꯏꯅꯤꯡꯕ ꯃꯇꯝꯗ ꯄꯪꯈꯥꯏ ꯈꯥꯏꯕ ꯌꯥꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯉꯥꯡꯂꯛꯄꯅꯤ ꯑꯁ ꯅꯠꯇꯦꯗ ꯋꯥꯈꯜꯗꯨ ꯄꯨꯔꯥ ꯑꯣꯟꯅꯔꯦ ꯏꯆꯝ ꯆꯝꯅ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯁꯥꯁꯤꯅ ꯇꯧꯔꯛꯄꯅꯤ ꯑꯩ ꯑꯗꯨꯝꯕ ꯈꯟꯕꯒ ꯂꯩꯇꯦꯀꯣ ꯅꯪꯇꯅ ꯋꯥꯈꯜ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯦ ꯅꯪꯒ ꯑꯩꯒꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯗꯅ ꯁꯥꯟꯅꯗꯣꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯇꯥꯅꯤꯡꯗꯦꯍꯦ ꯍꯦ ꯀꯩꯅꯣ ꯅꯥꯀꯣꯡ ꯗ꯭ꯔꯝꯒ ꯂꯣꯏ ꯀꯥꯏ ꯇꯥꯔꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯇꯥꯏ ꯐꯥꯒꯤꯗꯒꯤ ꯁꯥꯎꯈ꯭ꯔꯕ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯣ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯣꯜꯗꯨ ꯐꯠꯀꯈ꯭ꯔꯦ ꯅꯤꯛꯇꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯖꯒꯤ ꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯂꯥꯛꯄꯅꯤ ꯊꯣꯡꯁꯨ ꯃꯄꯥꯜꯗ ꯂꯣꯛ ꯇꯧꯕꯅ ꯍꯥꯡꯂꯒ ꯃꯅꯨꯡ ꯆꯪꯉꯛꯂꯤ ꯃꯝꯕꯅꯤꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯍꯥꯟꯅ ꯊꯥꯜꯂꯒ ꯀꯥꯒꯤ ꯕꯜꯕꯁꯤꯡꯗꯨꯒꯤ ꯁ꯭ꯋꯤꯠꯆꯇꯣ ꯑꯣꯟ ꯇꯧꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤꯗꯨꯅ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖꯅ ꯂꯩꯈꯤꯕꯗꯒꯤ ꯑꯃꯨꯛꯇ ꯆꯪꯈꯤꯗ꯭ꯔꯤꯕ ꯔꯨꯝꯅꯤ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤ ꯇꯦꯕꯜ ꯆꯤꯌꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯉꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯏꯖꯅ ꯂꯩꯔꯤꯉꯩ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯇꯦꯕꯜꯗ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯀꯦꯛꯇꯁ ꯊꯝꯕꯒꯤ ꯍꯩꯅꯕꯤꯗꯣ ꯀꯥ ꯑꯁꯤꯗꯁꯨ ꯇꯧꯔꯝꯕꯁꯤ ꯎꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯏꯟꯁꯤꯜꯂꯨꯕ ꯇꯧꯗ ꯀꯦꯛꯇꯁ ꯒꯝꯂꯥ ꯃꯆꯥꯗꯣ ꯑꯃ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯂꯧꯏ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯇꯞꯅ ꯇꯞꯅꯁꯨ ꯒꯝꯂꯥꯗꯨꯕꯨ ꯂꯩꯔꯤ ꯀꯦꯛꯇꯁꯇꯨꯗ ꯃꯤꯠꯐꯝ ꯊꯝꯂꯝꯕꯗꯩ ꯍꯣꯡꯗꯣꯔꯛꯇꯨꯅ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯃꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯛꯅꯤ ꯀꯥꯗꯣ ꯇꯅꯥꯟ ꯇꯅꯥꯜꯂꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯣꯏꯅ ꯊꯝꯂꯤ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯍꯥꯟꯅꯒꯨꯝ ꯑꯣꯟꯁꯤꯜꯂꯛꯂꯒ ꯊꯣꯡꯅꯥꯎꯗꯨꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯅꯤ ꯃꯥ ꯉꯁꯥꯏ ꯈꯩꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯐꯝꯅ ꯊꯣꯡꯅꯥꯎꯗꯣ ꯐꯥꯛꯗꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯥꯖꯁꯨ ꯇꯔꯪ ꯃꯇꯤꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕꯗꯣ ꯎꯔꯦ ꯃꯐꯝꯗꯨꯗꯤ ꯆꯞ ꯆꯥꯕ ꯊꯥ ꯌꯦꯡꯐꯝ ꯑꯣꯏꯔꯝꯂꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝꯗꯨꯗ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯀꯦꯛꯇꯁꯇꯣ ꯉꯁꯤꯗꯤ ꯃꯈꯨꯠꯇꯒꯤ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯄꯣꯀꯦꯠꯇ ꯌꯥꯎꯔꯝꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯦꯛꯇꯁ ꯒꯝꯂꯥꯗꯣ ꯈꯔ ꯊꯥꯡꯒꯠꯂꯒ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯒꯤ ꯃꯄꯥꯗ ꯊꯝꯂꯒ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯈ꯭ꯔꯦ ꯂꯣꯏꯕꯒ ꯋꯥꯆꯦꯞ ꯆꯪꯂꯒ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯣ ꯁ꯭ꯇꯦꯇꯁ ꯊꯝꯅꯕ ꯍꯣꯠꯅꯔꯤ ꯀꯦꯞꯁꯟꯗꯁꯨ ꯑꯁꯨꯝꯅ ꯏꯔꯤ ꯑꯞꯁꯦꯁ ꯀꯦꯛꯇꯁ ꯑꯃꯗꯤ ꯊꯥꯒꯤ ꯏꯃꯣꯖꯤꯒ ꯂꯣꯏꯅꯕꯅꯤ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯑꯃꯈꯛꯁꯤ ꯏꯗꯨꯅ ꯁ꯭ꯇꯦꯇꯁ ꯁꯦꯌꯔ ꯇꯧꯈ꯭ꯔꯦ ꯄꯨꯡ ꯊꯦꯡꯕꯒꯤ ꯅꯥꯆꯨꯡꯕꯁꯨ ꯇꯧꯗꯦ ꯊꯦꯡꯅ ꯇꯨꯝꯂꯒ ꯍꯌꯦꯡ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯊꯤꯟꯊꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯨꯗ꯭ꯔꯦ ꯃꯥꯒꯤꯁꯨ ꯍꯩꯅꯖꯕꯤ ꯐꯣꯟꯗ ꯏꯁꯩ ꯑꯃ ꯊꯥꯔꯒ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯃꯤꯠꯌꯦꯡꯗꯣ ꯊꯝꯃꯤ ꯆꯤꯌꯔ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯔ ꯍꯦꯟꯅ ꯉꯥꯊꯔꯒ ꯂꯩ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯀꯥꯔꯟ ꯆꯟꯁꯤꯟꯅꯔꯒ ꯁꯨꯝ ꯐꯝꯂꯛꯂꯤꯕꯗꯣ ꯀꯨꯏꯁꯤꯜꯂꯛꯄꯗꯩꯗꯤ ꯇꯞꯅ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯟꯒꯦ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯣ ꯇꯥꯔꯒ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯇꯞꯅ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯑꯍꯥꯟꯕꯗꯗꯤ ꯃꯪ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯑꯣꯏꯔꯝꯕ ꯑꯃꯗꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯉꯛꯂꯤꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯃꯤꯠꯇ ꯌꯩꯔꯛꯄꯗ ꯃꯃꯤꯠꯇꯣ ꯐꯖꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯎꯏꯔꯨꯝ ꯄꯥꯡꯂꯤꯕꯗꯨꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯎꯔꯦ ꯀꯅꯥꯅꯣ ꯑꯃꯅ ꯃꯤꯠꯃꯥꯡꯗ ꯏꯅꯛ ꯅꯛꯅ ꯂꯦꯞꯂꯤꯕꯗꯣ ꯌꯥꯝꯕꯣꯡ ꯄꯨꯡ ꯊꯦꯡꯉꯦ ꯊꯕꯛ ꯆꯠꯊꯣꯛꯂꯣꯏꯗ꯭ꯔꯣ ꯑꯁꯣꯝ ꯀꯥꯗꯁꯨ ꯂꯩꯍꯧꯗꯕ ꯑꯗꯨꯗ ꯑꯩꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ
ꯅꯦꯛꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯃꯅꯥꯎꯄꯥ ꯆꯤꯡꯂꯦꯝꯕꯅꯤ ꯈꯪꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯗꯨꯃꯛ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯅ ꯇꯨꯝꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯒꯗꯣ ꯏꯔꯣ ꯂꯣꯠꯊꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? 8 ꯇꯥꯈ꯭ꯔꯦ꯫ ꯆꯥꯁꯨ ꯂꯣꯏꯔꯒ ꯀꯥꯗ ꯊꯝꯃꯝꯃꯕꯅꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯕꯨꯗꯤ ꯂꯣꯏꯔꯦ, ꯆꯥꯕ ꯌꯥꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯌꯥꯝꯕꯨꯡ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯗꯨꯝ ꯊꯣꯡꯈ꯭ꯔꯦ꯫ ꯅꯦꯛꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯅꯍꯥꯟꯈꯩꯁꯨ ꯎꯕꯨ ꯎꯔꯨꯗꯦ꯫ ꯃꯊꯛꯇꯨꯗ ꯑꯃꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯩꯔꯤꯕ ꯀꯦꯛꯇꯁ ꯃꯆꯥ ꯃꯆꯥ ꯒꯝꯂꯥ ꯃꯆꯥꯗꯨꯗ ꯊꯥꯔꯤꯕꯗꯨ ꯎꯔꯒ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯊꯥꯔꯤꯕ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯈꯔ ꯆꯥꯎꯕꯅ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤꯗꯤ ꯏꯄꯤꯛ ꯄꯤꯛꯈꯩ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯛꯄꯗꯨꯗ ꯃꯥꯁꯨ ꯀꯦꯛꯇꯁ ꯒꯝꯂꯥ ꯑꯃ ꯄꯥꯏꯈꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯖꯗꯣ ꯔꯁꯦꯜꯕꯨ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯅꯤ꯫ ꯇꯥꯏꯗꯨ ꯄꯨꯟꯁꯤꯟꯅ ꯂꯥꯏꯖ ꯃꯌꯥ ꯔꯁꯦꯜꯗ ꯈꯣꯟꯖꯦꯜꯒꯗꯣ ꯈꯔ ꯄꯤꯛꯇꯛ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯈꯤꯗꯅꯕ꯫ ꯍꯣꯔꯦꯟꯅꯦ ꯉꯔꯥꯡꯒꯤ ꯆꯨꯔꯥꯟ ꯊꯥꯕꯗꯣ ꯑꯗꯨꯅꯒ ꯀꯧꯔꯛꯑꯗꯤꯅꯦ ꯈꯨꯃꯝꯗꯕꯤ ꯀꯟꯅ ꯆꯦꯜꯂꯛꯎꯀꯣ꯫ ꯆꯆꯥ, ꯅꯪ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯅꯪꯗꯤ ꯆꯆꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁꯨꯇꯤ ꯊꯥꯕꯒ ꯍꯦꯛꯇ ꯆꯦꯜꯂꯛꯄꯗꯨꯗ ꯊꯦꯡꯅꯔꯗꯤꯅꯦ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ, ꯀꯟꯅ ꯆꯦꯜꯂꯛꯀꯗꯕ꯫ ꯆꯆꯥ, ꯀꯥꯔ ꯇꯣꯡꯕ ꯅꯨꯡꯉꯥꯏꯌꯦ, ꯋꯥꯁꯨ ꯋꯥꯗꯦ꯫ ꯂꯝ ꯍꯦꯟꯒꯅꯨꯀꯣ, ꯅꯪ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯁꯅꯥ ꯊꯠꯈ꯭ꯔꯗꯤ ꯅꯪ ꯅꯅꯥ ꯇꯠꯂꯣꯏꯗ꯭ꯔꯣ? ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯃꯃꯥ ꯀꯧꯕ ꯐꯪꯈꯤꯗ꯭ꯔꯥ? ꯀꯤꯗ ꯇꯧꯅꯨꯀꯣ꯫ ꯔꯁꯦꯜ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯅꯤꯔꯛ ꯅꯣꯝꯂꯤ꯫ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯂꯒ ꯔꯁꯦꯜꯕꯨ ꯌꯦꯡꯂꯤ꯫ ꯇꯥꯏ ꯄꯨꯟꯕꯗꯨꯁꯨ ꯂꯣꯏꯕꯒ ꯏꯔꯣꯏ ꯂꯣꯏꯅ ꯑꯣꯏꯅ ꯆꯠꯅꯕ ꯈꯣꯡꯎꯞꯇꯨꯁꯨ ꯎꯞꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯝꯅ ꯔꯁꯦꯜꯅ ꯃꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯝ ꯅꯝꯍꯜꯂꯒ ꯂꯥꯏꯖꯅ ꯃꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯤ ꯆꯤꯡꯂꯦꯝꯕꯁꯨ ꯗ꯭ꯌꯨꯇꯤ ꯈꯔ ꯉꯟꯅ ꯂꯣꯏꯕ ꯃꯔꯝꯅ ꯒꯥꯔꯤꯗꯨ ꯌꯨꯝꯂꯣꯝꯗ ꯊꯧꯗꯕꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯨꯗ꯭ꯔꯕ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯒꯥꯔꯤꯗꯣ ꯊꯧꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯀꯥ ꯂꯥꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯀꯥꯔꯤꯕ ꯃꯌꯥꯗꯨꯁꯨ ꯉꯁꯤ ꯒꯥꯔꯤ ꯍꯦꯛ ꯊꯧꯔꯛꯄꯗꯒꯤꯅꯤ ꯎꯝꯁꯤꯟꯕ ꯀꯥꯎꯕꯒꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯛꯂꯗꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯃꯍꯤ ꯆꯠꯂꯛꯄ ꯐꯥꯎ ꯌꯥꯔꯤꯕꯅꯤ꯫ ꯒꯥꯔꯤ ꯁꯨꯝ ꯊꯧꯅ ꯄꯨꯡ ꯈꯔ ꯃꯃꯥꯡꯒꯤ ꯐꯣꯟꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯃꯣꯟ ꯇꯧꯔꯛꯂꯤ꯫ ꯀꯔꯤꯒꯤꯗꯤ ꯇꯧꯔꯣꯏ, ꯇꯧꯐꯝꯁꯨ ꯊꯣꯛꯏ꯫ ꯅꯤꯡꯁꯤꯡꯉꯤ ꯃꯤꯀꯨꯞꯇꯣ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯄꯦꯁꯦꯟ ꯔꯥꯎꯟ ꯆꯠꯂꯨꯔꯒ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯉꯛꯇꯨꯅ ꯉꯛꯁꯝꯗ ꯌꯥꯜꯂꯛꯄ ꯁ꯭ꯇꯦꯊꯣꯁꯀꯣꯞꯇꯨꯃꯁꯨ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯂꯤꯠꯂꯤꯕ ꯑꯦꯄ꯭ꯔꯣꯟꯒꯤ ꯈꯨꯗꯥꯡꯗꯣ ꯈꯖꯤꯛ ꯇꯥꯈꯠꯂꯤ꯫ ꯕꯦꯁꯤꯟꯗꯨꯗ ꯃꯈꯨꯠꯇꯣ ꯏꯁꯤꯡ ꯊꯥꯔꯒ ꯍꯥꯝꯂꯤ꯫ ꯂꯣꯏꯕꯒ ꯃꯈꯨꯠꯇꯣ ꯇꯥꯋꯦꯜꯗ ꯇꯩꯊꯣꯛꯂꯒ ꯇꯦꯕꯜ ꯃꯅꯥꯛꯇ ꯍꯟꯖꯤꯜꯂꯛꯂꯒ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯐꯝꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯂꯥꯝꯂꯒ ꯂꯣꯛ ꯍꯥꯡꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯃꯌꯥꯒꯤ ꯃꯤꯁꯀꯣꯜ ꯑꯃ ꯂꯩꯔꯝꯂꯤꯕ ꯃꯤꯁꯀꯣꯜꯗꯣ ꯎꯕꯗ ꯊꯀꯠꯄꯣꯏ ꯊꯥꯖꯗꯕꯣꯏ ꯁꯣꯔꯒꯗꯣ ꯍꯣꯟꯕ ꯀꯥꯎꯕ ꯃꯈꯩ ꯅꯪꯍꯣꯔꯤ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯂꯒ ꯃꯌꯥꯗ ꯀꯣꯜ ꯇꯧꯁꯤꯟꯒꯦ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯌꯥꯅ ꯇꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯄꯥꯟꯊꯕ ꯇꯧꯗ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯃꯌꯥ, ꯑꯩ ꯄꯦꯁꯦꯟ ꯔꯥꯎꯟ ꯆꯠꯂꯨꯕ, ꯐꯣꯟꯁꯨ ꯊꯅꯝꯕꯒꯤ ꯅꯪꯅ ꯇꯧꯔꯛꯄ ꯄꯥꯏꯍꯧꯗ꯭ꯔꯕ꯫ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ? ꯇꯞꯅꯁꯨ ꯍꯪꯂꯁꯨ ꯌꯥꯕ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨꯝ ꯎꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯅ ꯑꯃꯨꯛ ꯀꯣꯜ ꯀꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯆꯕꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯤꯡꯗꯣ ꯈꯨꯗꯛꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯏꯁꯦ ꯍꯥꯏꯔꯒ ꯃꯌꯥ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯥꯗ ꯅꯠꯇꯦ, ꯋꯥꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯗ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯅ, ꯃꯌꯥ, ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯕ꯭ꯔꯣ? ꯍꯟꯗꯛꯁꯨ ꯃꯌꯥ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ, ꯑꯝꯇ ꯎꯅꯕ ꯌꯥꯒꯗ꯭ꯔꯥ? ꯏꯊꯥ ꯊꯥꯖꯗ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯨꯕꯗ ꯆꯤꯡꯂꯦꯝꯕ ꯃꯁꯥꯗꯣ ꯑꯃꯨꯛꯅ ꯍꯣꯡꯅꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯣ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯏ꯫ ꯃꯁꯝꯗꯣ ꯃꯈꯨꯠ ꯁꯥꯗꯨꯅ ꯈꯖꯤꯛ ꯄꯥꯏꯁꯤꯜꯂꯒ, ꯑꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯂꯥꯛꯀꯦ꯫ ꯄꯨꯡ 2ꯃꯨꯛꯇꯤ ꯇꯥꯔꯅꯤ꯫ ꯑꯗ ꯌꯥꯒꯗ꯭ꯔꯣ? ꯀꯥꯏꯗ ꯂꯥꯛꯎꯒꯦ? ꯕꯥꯔꯣꯅꯤ ꯆꯤꯡꯈꯣꯡꯗ ꯉꯥꯏꯔꯝꯃꯨꯔꯥ? ꯃꯁꯥꯗꯣ ꯂꯩꯇꯥꯗꯕꯅ ꯐꯝꯂꯤꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯐꯣꯟꯗꯨꯁꯨ ꯃꯅꯥꯗ ꯑꯗꯨꯝ ꯅꯞꯂꯤ꯫
ꯃꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯝꯃꯒꯦ ꯉꯥꯏꯈꯣ ꯊꯝꯈꯤꯅꯨꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯊꯝꯃꯒꯦ ꯍꯥꯏꯔꯛꯄꯗꯨꯅ ꯌꯥꯝ ꯊꯝꯃꯟꯅꯤꯡꯗꯅ ꯍꯣꯏ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯤꯡꯂꯦꯝꯕ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯁꯨ ꯃꯥꯡꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ ꯃꯥꯏꯊꯣꯡꯒꯤ ꯂꯩꯇꯦꯡ ꯑꯃꯒꯨꯝ ꯊꯝꯈ꯭ꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅꯔ ꯌꯧꯔꯛꯄꯗꯣ ꯃꯇꯝ ꯏꯆꯪ ꯆꯪꯗꯕꯒꯨꯝ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯕꯥꯔꯣꯅꯤ ꯆꯤꯡꯈꯣꯡꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯌꯥ ꯌꯧꯔꯛꯄ ꯉꯥꯏꯔꯤ ꯀꯨꯏꯅ ꯉꯥꯏꯅꯗꯦ ꯃꯌꯥꯁꯨ ꯃꯥꯅ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯤꯅꯤꯠ 5-10 ꯈꯛꯅꯤ ꯉꯥꯏꯅꯕꯗꯣ ꯃꯇꯝ ꯀꯨꯏꯅ ꯎꯒꯦ ꯐꯪꯂꯨꯗ꯭ꯔꯕ ꯁꯛꯐꯝꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯥꯞꯇꯛ ꯂꯥꯛꯂꯤꯕꯤ ꯃꯥꯕꯨ ꯈꯣꯏꯗꯥꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯁꯥꯡꯂꯤꯕ ꯃꯁꯝꯗꯣ ngasi uriba asina hina sangbasu hengalamle icham chamna seliba cream color gi fane machuduna hina ningol maso chamlamgani haibase mayek singna takre asum lakpaduna manaksi yoksilakle leplare hanadagi so khangduna lagle hojik su khangli maya wa kaya ngangande haiba chinglembana mabu asum munna yinglaga leibaduda maya su ikairi mamaidu makhada luktharangale tumin sum laithokpadi yadabana nupa mana hana wado kangthokpa horakle aibu kaudabra maya mamaidu hina lukthakre tofom khangdaba maongda makhot ani do sur neiraga kauksu kaudaba mi amabu aina kram ningsingani chingliamba mayaga mapa chanana leplaga ai nangonda pawdi yam phawninge ado nangna phone paraktabaduda ai paw phawam leitabani ai soikre handaki waigi khonthokto tanik launa hairakpa manba khonjelduda chingliamba chingnarap tongna mamaido khara nontharaga mayada yinglakpani adubu lotuna karam thamgani mayagi pirangna thumatlaba miluani dagi tarakadawbagi pallaga leiriba pirang amadi kapningba khangsinbagi sakphamdu ubada chinglilaga khangduna leisinba ngamaktre makhut ani changduna mayagi mamai machado paikre makhut khubi ani duna miragi nanthaba haurakliba mapiduso khaza yohanda nungsiba amagaloinana mangankre nangna kai gilandoino lande nang landi aige loinarubagi awaba nangna fangbani nang yam wabra aina nangbu yam walabra ai waba soite kapningbado khangzin mangamlaktaba maramda mapiduso khamba ngamhauda sinthakiba khangaudre handakti maya kapte haiba yararoi kaple tasengna kaple khonjel thoktrabasu maithongdu pina pumchot chole iput kum leptana ihaurakliba mapido chinglembsu thaithokpiraga nushina hairi aina harawbagi maramsu nangni hairaga nangna dumai kapade aina karam nungaini kapkuno to aigi mangda nangi pisin thagano nungaibagi pi khaknatana atopagi pisin thangano mayado kangang tong na ngangaklami nangga pau phangdadaba ayam kappe nang manungsidaba sabagi wahina chimbaldagi haikrabasu thamoina di yadabana chaina yam pirakpada ai khang mangamdabagi nungtigi su kappe ado thachinglemagi kanbadasu ayam kappane chinglem mayabo makhut namaduna mathada konsinbiraga makhut amaduna makokta tapna nanthabi nungsiba khonjalda tapna hairakli ai nakta sumlengdana layo nang yaudaba punsi se naitom tabagum yang hangi hakchangna lengdana leiraso thawai yaudabaga chamane aige faba nangaiba natraga fattababu oiraso aidi nanga punna chaminaba pami madogi ayabuso nangna pibiyo nungsiba hairamdabaso nungsi lairembi onkre leikang la oiramba thamoiso nungsi iri khekre akangba upal maso anauba yining chongkre nongau bimagi khaulang baso kokhankre thamoi ani yanaraga apenba poknakre chimbaldagi wahai kangthoktrabaso thamoi ani di marol lonakre thamoi pinasi thawai hakchangso kathoksi chinglembana mathada kolamba mayabu tapna lauthokpiranga pitak chengtak tobi pambom ani duda makhut ani changna pairaga wa maige maya kablubagi manaton mahi chelibada
ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯈꯣꯟꯖꯦꯜꯂꯤꯁꯤ ꯁꯤꯅ ꯑꯩꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯃꯐꯝꯗ ꯅꯪꯅ ꯇꯨꯡ ꯏꯟꯅꯔꯛꯄꯗ ꯆꯤꯡꯅꯕ ꯂꯩꯒꯗ꯭ꯔꯥ? ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯗꯣ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯥꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯒꯥꯔꯤꯗ ꯄꯨꯔꯛꯂꯒ ꯀꯥꯍꯜꯂꯕ ꯇꯨꯡ ꯃꯥꯁꯨ ꯀꯥꯔꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯨꯝ ꯊꯧꯔꯛꯇꯨꯅ ꯌꯥꯔꯜꯄꯥꯠꯀꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯣꯏꯔꯤꯕ ꯆꯤꯡ ꯃꯊꯛꯇꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯎꯔꯤ꯫ ꯈꯔ ꯑꯃꯗꯤ ꯐꯣꯇꯣ ꯀꯥꯞꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯂꯒ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯃꯌꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯐꯝꯃꯨꯀꯣ, ꯑꯩ ꯀꯣꯐꯤ ꯂꯧꯔꯛꯀꯦ꯫ ꯆꯠꯀꯦ ꯇꯧꯔꯤꯕ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠꯇꯣ ꯃꯌꯥꯅ ꯐꯥꯔꯒ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ, ꯆꯠꯈꯤꯅꯣ, ꯁꯨꯝ ꯐꯝꯃꯣ꯫ ꯑꯗꯨꯗꯤ ꯏꯁꯤꯡ ꯂꯧꯔꯛꯎꯔꯥ? ꯁꯦ, ꯆꯥꯗ꯭ꯔꯁꯨ ꯏꯁꯤꯡ ꯂꯧꯔꯛꯀꯦꯕ꯫ ꯍꯟꯗꯛꯇꯤ ꯃꯌꯥ ꯆꯤꯡꯂꯦꯝꯕꯕꯨ ꯐꯥꯔꯨꯗ꯭ꯔꯦ꯫ ꯃꯥꯡꯂꯣꯝꯗ ꯁꯨꯝ ꯌꯦꯡꯂꯒ ꯆꯤꯡꯌꯥꯒꯤ ꯐꯖꯕ, ꯄꯥꯠꯀꯤ ꯐꯖꯕ, ꯄꯨꯝꯅꯃꯛꯀꯤ ꯐꯖꯕ, ꯅꯤꯡꯊꯤꯖꯕ ꯄꯤꯔꯤꯕ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯥꯡꯂꯣꯝꯗ ꯃꯤꯠꯐꯝ ꯊꯝꯂꯤꯉꯩ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯦ꯫ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯍꯥꯟꯅ ꯃꯉꯣꯟꯗ ꯍꯥꯡꯕꯤꯗꯨꯅ ꯄꯤꯔꯛꯂꯦ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ, ꯐꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯆꯥꯅꯕ ꯑꯃꯐꯥꯎ ꯂꯩꯔꯛꯇꯕꯗꯣ꯫ ꯕꯣꯔꯥ ꯑꯁꯥꯕꯗꯣ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯄꯥꯏꯔꯒ ꯃꯌꯥꯒꯤ ꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯛꯏ, ꯆꯥꯔꯣ ꯍꯥꯏꯕꯒꯨꯝ꯫ ꯃꯌꯥꯁꯨ ꯏꯁꯤꯡꯗꯨ ꯊꯥꯡꯒꯠꯂꯒ ꯊꯛꯂꯤꯉꯩ ꯅꯣꯟꯊꯔꯛꯄꯗ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯎꯕꯗꯨꯗ ꯆꯤꯡꯂꯦꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯉꯣꯟꯗ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯝ ꯄꯤꯖꯅꯤꯡꯉꯤ, ꯆꯥꯅꯤꯡꯉꯤ ꯀꯧꯕ ꯍꯥꯏꯗꯕꯗꯨꯗ ꯑꯩꯁꯨ ꯂꯩꯐꯝꯗꯤ ꯈꯪꯗ꯭ꯔꯕ꯫ ꯂꯩꯔꯛꯏꯕ ꯈꯔꯁꯤꯗꯤ ꯆꯥꯎ, ꯆꯥꯗꯕ ꯇꯧꯒꯅꯨ, ꯄꯤꯖꯅꯤꯡꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯦꯛꯊꯔꯛꯂꯕꯗ ꯃꯌꯥꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯒ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯄꯥꯏꯔꯤꯕ ꯕꯣꯔꯥ ꯑꯃ ꯂꯧꯈꯠꯂꯒ ꯆꯥꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯆꯥꯗꯕꯤ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯗꯥ ꯆꯤꯡꯂꯦꯝꯕ, ꯆꯥꯎ, ꯅꯪ ꯍꯥꯟꯅ ꯈꯌꯥꯝ ꯆꯥꯎ, ꯅꯕꯨꯛ ꯊꯟꯅꯕ꯫ ꯃꯗꯥꯎꯅ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯅꯨꯡꯁꯥꯁꯨ ꯁꯥꯗ꯭ꯔꯦ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯈꯛꯇꯅꯤ ꯁꯤꯠꯂꯤꯕ꯫ ꯆꯥꯅ ꯆꯥꯅ ꯃꯌꯥꯗꯣ ꯆꯤꯡꯂꯦꯝꯕꯗ ꯍꯪꯉꯛꯂꯝꯃꯤ, ꯑꯩꯕꯨ ꯄꯨꯒꯅꯤ ꯍꯥꯏꯕꯗꯣ ꯃꯐꯝꯁꯤꯗꯔꯣ? ꯃꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯒꯗꯕ, ꯄꯨꯅꯤꯡꯕ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨꯔꯥ? ꯑꯩꯅ ꯄꯨꯈ꯭ꯔꯗꯤ ꯏꯃꯥꯗꯣ ꯌꯥꯝ ꯋꯥꯍꯧꯗꯣꯏꯕ, ꯀꯞꯐꯧꯗꯣꯏꯕ꯫ ꯃꯌꯥ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯑꯣꯏꯅ ꯄꯥꯕꯨꯡꯗ ꯍꯥꯏꯅꯍꯟꯗꯣꯏꯕ, ꯏꯃꯥ ꯋꯥꯗꯅꯕ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯁꯨ ꯋꯥꯗꯨꯗ ꯅꯣꯛꯆꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯤꯅꯣꯛꯇꯕꯨ ꯉꯥꯏꯔꯤꯕ ꯆꯤꯡꯂꯦꯝꯕꯗꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ, ꯏꯄꯦꯟꯗ ꯄꯦꯟꯖꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯇꯞꯅ ꯇꯞꯅ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯒꯥꯔꯤꯗ ꯆꯥꯔꯒꯦꯔꯣ? ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ, ꯅꯣꯡ ꯆꯨꯈ꯭ꯔꯗꯤ ꯏꯃꯥꯁꯨ ꯄꯥꯈꯠꯂꯅꯤ꯫ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕ ꯆꯤꯡꯂꯦꯝꯕꯒꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡꯗ ꯌꯥꯜꯂꯒ ꯃꯌꯥꯗꯣ ꯃꯉꯛ ꯍꯥꯏ ꯑꯗꯨꯝ ꯐꯝꯁꯦ ꯍꯥꯏꯕꯒꯨꯝ꯫ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯨꯝ ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯒꯥꯔꯤ ꯐꯥꯎꯗ ꯐꯠ ꯆꯠꯂꯨꯒꯦ꯫ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯃꯅꯨꯡꯗꯒꯤ ꯁꯥꯇꯤꯟ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯄꯨꯗꯨꯅ ꯃꯌꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯂꯦ꯫ ꯁꯥꯇꯤꯟꯗꯨ ꯈꯟꯗꯣꯛꯂꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ꯫ ꯍꯥꯏꯒꯨꯝꯗꯅ ꯅꯣꯡꯁꯨ ꯁꯨꯝ ꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯅꯣꯡꯒꯤ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄꯁꯨ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯁꯥꯇꯤꯟꯗꯨ ꯇꯨꯞꯃꯤꯟꯅꯔꯒ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩ꯫ ꯆꯥꯃꯤꯟꯅꯔꯤꯕ ꯕꯣꯔꯥ ꯑꯁꯥꯕꯗꯨꯒ ꯅꯣꯡꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯌꯥꯗꯣ ꯃꯥꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯇꯞꯅ ꯆꯤꯡꯂꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯅ ꯉꯥꯊꯔꯛꯂꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯔꯣꯁꯦꯟꯕꯨ ꯂꯧꯔꯨꯔꯒ ꯂꯝꯕꯤꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯔ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ꯫ ꯆꯦꯟꯗꯣꯏꯗ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩ꯫ ꯆꯠꯂꯤꯕꯗꯨꯁꯨ ꯆꯨꯝꯅꯒ ꯆꯠꯇ꯭ꯔꯦ, ꯃꯥꯡ ꯇꯨꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒꯅꯤ ꯆꯠꯂꯤꯕꯗꯣ꯫ ꯆꯠꯅ ꯆꯠꯅ ꯃꯁꯥꯒꯤ ꯃꯇꯧꯗ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯤ ꯎꯕꯗ ꯅꯣꯛꯇꯕ ꯅꯠꯇꯦ꯫ ꯀꯩꯁꯨ ꯈꯪꯗꯕ ꯔꯁꯦꯜꯗꯤ ꯃꯥꯒꯤ ꯆꯆꯥꯅ ꯇꯧꯔꯤ ꯈꯨꯗꯤꯡ ꯃꯥꯁꯨ ꯑꯗꯨꯝ ꯇꯧꯔꯤ꯫ ꯂꯥꯏꯖꯅ ꯈꯔ ꯑꯃꯨꯛ ꯌꯥꯡꯅ ꯆꯠꯄꯒ ꯃꯥꯁꯨ ꯑꯗꯨꯝ ꯆꯦꯟꯌꯦꯠꯀꯅꯤ꯫ ꯑꯃꯨꯛ ꯇꯞꯊꯕꯒ ꯃꯥꯅ ꯍꯦꯟꯅ ꯇꯞꯊꯒꯅꯤ꯫ ꯂꯥꯏꯖꯗꯤ ꯆꯠꯂꯤꯕꯗꯣ ꯃꯥꯡꯗꯕꯨ ꯀꯌꯥ ꯌꯦꯡꯗ꯭ꯔꯦ, ꯃꯉꯛꯇꯨ ꯇꯨꯡꯂꯣꯝꯗ ꯄꯩꯊꯣꯛꯂꯒ ꯉꯁꯥꯏꯗꯒꯤ ꯆꯠꯂꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯍꯤ ꯊꯥꯡꯐꯝ ꯇꯣꯡꯐꯝ ꯑꯗꯣ ꯌꯧꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏꯖ ꯃꯥꯡꯂꯣꯝꯗ ꯊꯣꯏꯅ ꯃꯤꯠꯐꯝ ꯊꯝꯗ꯭ꯔꯤꯕꯒꯤ ꯇꯨꯡ ꯍꯟꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯥꯛꯄꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯇꯣꯛ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯜꯂꯒ ꯇꯨꯈ꯭ꯔꯦ꯫ ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛꯇꯣ ꯃꯉꯣꯟꯗꯒꯤ ꯀꯟꯕ ꯆꯥꯎꯕ ꯍꯦꯟꯈꯤꯕꯅ ꯃꯆꯤꯕꯨ ꯂꯦꯡꯗ꯭ꯔꯦ꯫ ꯂꯥꯏꯖ ꯃꯔꯥꯏꯕꯛꯇꯨ ꯅꯥꯜꯂꯒ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯆꯤꯟꯅ ꯃꯃꯤꯠ ꯑꯅꯤꯗꯣ
uisinduna leibani adubu Raselna khangudana ming amma kaurakpaduda mamin anido khangpang panglaktuna yingli Juran thaba Nik oirambaduda laisa muksu ikaina makhada turambado phuk hawalaga nakalda mamai khasik lai thoklaga lei as kataida la ino mana murum solingi magi mamangdada cactus ki tedi ama sat pirakpaduda ngakchana na midyengdo nikta thamlei nik pisum namadu khazin khalanga masu laisa munne yingli machin namadu khajik ching khalaga nogli khangaude tedi cactus su nakalgi Raselna phatlamdana lawkhre Chacha sigrin sa kaino phumdi da hobana pira Laisa Raselna hangnido tari na tadri ra khangde khumlakidre mamai do nakallo malomda sum on kibadagi masa phawa pulap onthokidore ningna nang nei uraga nasada ifam khangdamam faurido ai heina da bero engonda hangoibra natraga tukutchaba phawra ita thazada adumba wangang ama sat haijilakpadudadi Laisado nghaktungdo kumpham khangdale adubu masu nikna duklana laurido laukhidanaba moli khumaklami aduinati natragana aina nang yumdagi chatkhraibagiro adugi oiradine law chaslo yumda leirase ai matung nangonda chalo hairoiba su hairoi hairogani ikoi-koida laisagi khudangdu ta pairaga khara chingduna chatpa hawi laisama gi khudang phairibado Sathadok halanga makhut amaduna khudang dai petsu tapna nalaga mi khudang tap tap paidana ngasai dagi makhoi ni gi kuma yenglamba Rasel nikto onsalanga Juran thaba chacha kai pudoino ne nungshine Rasel gi manaton machadada haifet tapna siglaga akhoi de pokhrage nang yarabo aduga sana thaturo nik sumit yengduda laizada haifet yingna yingda basaranga Nate chinbidoiba wa kan nanganglaga khana horubasu yarore matangduda laisa wado tapna dum ngangle keilege nik makhut khudom binuna Raselna pamjana pairiba tedi cactus to the thilnaga ngasai store amada si thengnarakpa adui leiraga aina ngonda pigena lakpa adude chatpa yarabro chatlage kemara muridro ke haideba khangde amayikta Lusiga fasana pau phonaba natro lohoma numiti lepaba kaisu khanjaramdabani matangi chanda laisana Lucy pusilapaduda khangsaw sawgalaklami khangau bazanate ngasai deki tumin tungda makhut namaduna pairamba phone do pe kai jibadu laisagi makhutuna sapho magaloina sinaramlaga mapamdudagi gamgam sauna thoraklanga magi garida kakiduna yangna thorga chatkre laisa ding ngakna dumakle hore Makutta pairiba phone da amuk yeng thawkhriba gari da amuk yeng machinda tapna soli mata amini Liza amadi Rachel so mayum yorakle Raselna pairiba tedi cactus to machi misnana wang soidan hangalakani khangmana mayum gi thongal yobaga mana hadi imungda prabab jangkhre Rasel di angangina manunggi oiba wadi karisu khangjabana tabana nachungba tawda makutta pairiba tedi cactus to bo sana duna changakpani Mitsna na makoy halakkibagi sanil phangbanara mapanda thorakbani adubu macha Raselna pairibado ubada ngaklap tawna haima sana kaidagino adudia Juran thabana piraiba hairamraga Raseldo imungdabu krongrong chensinkre sangbana mang tharaga thanga karangdagina mayum lamdam phawbo thorakpado matam changkhidre mayum yoga nikto phingna magi kada changaklaga sofa duda longni tharanga lei Makhut namaduna fruit ki button deso thabak mapa phawba lauthokli sawbani hen kibana sormapi holabani ngarang nahan da thokiba Lucy makhoini gi thawdo ma kaukthungnaba wakal thaidoknaba fanna kanna masana honajabani adubu mana khwaidagi naknaba mari ama leine khanjariba amadi naknazagi honajariba misak amana irai laina Lucy gi hek pansilakpaduda masu khangsaw hai sawning dubani adubu palakliba magi sumaral nate banpham thokpani Makhoini gi manunggi oiba waridi khangbasu nate sum hipnem namasado havet chepkhalaga pocket ta yawriba phone lauthokduna lok hanglagi yingli call message ama phawleramdabaduna hena sawning ramali marale satraba phone da kanna metlaga number amada call tawi ring ani hum chatpaga paikhalei sawgre khangladi call toraga themai dabra
ꯎꯝ